ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯃꯔꯤꯔꯛ ꯁꯨꯕ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ amadi ambagi mikhalda general secretary da M Johnny amadi vice president da M Manikantana mai pakre Krumzari Poni TV ne pizaba numidangi Manipuri pau midyang tabiri basingbu Jennifer Sarmana taram nokchari hojik pau sandok na pizari Haukiba megi tangkun manga dagi hauduna Manipur gi achoba kumhai ama oidiba Sirui Lili Festival da ngasi MP Lesemba sana jawba Minister TS Biswajit Minister Qasim Vasum Transport Minister Bungjagin Valte BJP Manipur Pradesh ke President A Sarda Devi MLA Haikam Dingo Laisio Kaishing KB Devi Ram Muivana Daisa Famduna Loishin bagi thoram pangthokre Thoram asika mari lenyana MP Lesemba sana jawbana COVID laichet na maram oiraga asigumba nungairaba kumhai asi chahi ani lepluraba matungda laichet asi khara farak padagi mari rak suba Sirui Lili Festival asi mapung fana pangthokli Malem gi atai mafam amata da fangdaba supnatagi Manipur da khaktamak fangba yamna senglaba ishona pibirakpa tanglaba khudol amani haina miyamna launari kumhai asibu saruk yaba lakliba mioi singna Sirui ching kaduna lai asibu yengba chatpa matamda sizinaba fata haudi hundopagi thabak asi tawbidanaba miyamda haiki BJP Manipur Pradesh ke President A Sardana Sirui Lili na maning tamna satpa matam asida festival asi pangthokpagi damak Manipur sarkar bu thagat ba phongdokpaga loinana thoram aduda utkiba hingmin na si aikhoi haiba isai asida piriba wakhalon asina Manipur da leiriba phurup khuding makna lamdam asi santi leiba afaba iramdam ama ohengadabani haiba asi festival asigi mapung faba wahanthok ama uba fangi haina haki All Manipur Bar Association gi mikhal ngasi Imphal da leiba Sairap Kota pangthokre Englising ani kuni thoidagi Englising ani kun mari fawba thau pugadaba khankiba mikhal aduda Vice President amadi General Secretary gi post ta contest taunaki General Secretary gi mirep oina M Johnny na mahaka yamna naknaba lambadagi boat masing kun humdoi helaga mai pakhi Vice President gi mirep oikiba N Manikantana mahaka yamna naknaba lambadagi boat masing kun mathoi helaga mai paklaba mirep oiki ngasi pangthokiba mikhal aduda President amadi Joint Secretary and contest aduna puyam tomcha mitaina yetnaba amata yaudaba President oiki pangthokiba mikhal aduga mari lenyana election RO amadi Assistant RO KS Bagya Singh amadi Yumnam Baskar Singhna oiki RO oikiba KS Bagya Singhna hakibada sahi ani ge term pugadaba ambagi mikhal ngasi pangthokpada General Secretary amadi Vice President gi post contest tonaki lamdam asigi oiba isu kayada legal gi oiba tengbang kaya pangba amadi Bar Council asigi oiba administration gi thabak thoram singda mikhal asida mai paklaba mioi sing asina daita laugani haina phungdoki Mikhal aduda General Secretary gi mai paklaba and Johnny na phongdokhibada hauzik litigants singna client singa unana ba phampham leitri maram aduna Chairap Kota litigants singi phampham ama semgat kani East Tam gi problem asi sarkar ga tanaraga kari tawba yabage haibadu khanagani amadi judicial singda post office ki mathau yamna tai maram aduna post office amasu purakna bahotna gani haina phongdokhi Saya pergi ambana torogo All Manipur Bar Association na General Secretary jeko bode ye jina mana tu 45 phanga ma bi second ta ba ngu ko ji vote kundo helaga mana success hoya win to re aduga thar so hai ro ya ko singi na koi number mani kan tai se simana tu 88 phanga mai pak re Ngasi Kangpukpi Kanglatombi Reserve Forest Area da Mass Tree Plantation Drive ama Chief Minister N Biren amadi Minister MLA galoyana atai atopa official singyauna pangthokre thoram aduda wa ngangladuna Chief Minister na phongdokhibada Chingi Praja singna uwa kakthatle haiduna tatana maral siriba asi makhoi gi maral natte government policy sembada soibadagi thoklapani haina Chief Minister na phongdorakli
Mahakna makha taraduna chingi lamda khul taba jaga singda lambi fazana semgadabani adubu umang yokhatsi haiduna reserve forest area ni haina lauthokraba mafam singda forest manung yongna lambi semba asina miyamna uwa kokthokpada nungaiba amadi u sing adubu irai laina gari da haptuna pukhibani masi government na policy sembada amadi forest manungda lambi sembada athingba pidriba minister amadi sarkar adugi maral ni haina mahakna phungdoki Babina Group of Companies na ngaklo piduna hawdokiba charitable organization Pamel Foundation gi makhada sathaba corporate social responsibility CSR program gi sarugama oina Senapati district ki paumata PIC da medical equipment amadi lamdam sigi tongan ba orphanage home ahumda changdaba yadaba potlam sing khutsinakri Porom pata laiba Babina Diagnostic Conference Hall da pangthokiba thorom aduda Babina Group of Companies amadi Pamel Foundation gi chairman Dr. W Thangjamna Pamel Foundation na kunai asida sothaduna lairiba miyam gi health education amadi economy gi oiba development purak na ba pandam thamduna tengbang khongthang asi changsin bani haina phongdokhi maram asina Senapati district ki paumata da laiba PIC gi oina awaba mayok na duna watuna laire tabadagi pokpada ngairiba angang singi aying asa control tawnaba advanced infant warmer machine asi khutsin bani haiki loinina foundation asina angamba khara orphanage home amada Sang daba yadraba potlam sing asi home ahumda khutsinaki. Makhata na Babina groups ki makhada laidiba charitable organization asina. Kunai asigi sotharaba miyam gi damak lepta na honaki gani haina makhata ki. Thorom aduda tongan ba NGO gi maru oiba miyoi singa loinina Pamel Foundation gi maru oiba miyoi singsu saruk yaki. Babina groups of company na support tawraga foundation sigi kuthangda kara marginalized tawraba which angang sing aduga old age home da leiba han sing loina na kana khona bagi hiramda the cultural program any bagi support darkar leiba activities ama tawrak matam maduda support tawna na bagi damakta semja badugumba foundation amani hogiba January da 2022 gi da koi launch tawja gibani aduga ihan hanba program di April tarik ni panda mongsangi da leiba B Paul mental development institution da program am koi sinja aduga hairiba institution aduga darkar laiba column sing koina Pamel Foundation gi kuthang da koina hairiba institution da koina sinajaki ani surapo ena ngasi gi sina ngasi megi parikunipan sida koi lepsabani busi phauda koi da lakpa application di tara mari mangam klere adubu koina priority da toraga ha ngasi gi oina koina mari lokacharaga sigi program si koina sinjabani Miyam gi CM nong thomam biren singbu hatlasi haina plan tawba WhatsApp group amada ngangnariba asi kanana insin bano kana plan tawbano mari leinaba miyoi singna numitaret ki manungda media da sengdorakadabani karigumba sengdoraktrabadi maduda thoklakpa afafata ki daita mari leinaba singna pugadabani Manipur gi CM amada asigumna plan tawbasi Manipur miyam da singna bani tarayne laude akan ba action laukhatna ba honagani haina BJYM Manipur Pradesh ke president Manohar Mayum Bari Sarmana khangan lakli Numit kharani asida Manipur gi district kharada petrol amadi diesel gi mamalda aka akum leiba thengnaki Churachandpur Imphal East Imphal West Fairjol da petrol amadi diesel gi mamal hanthakre adubu Tengnopal Thobal da di mamal hengetke atai atopa district singi oinadi ahongba kaya ukhide Hauzik Churachandpur da petrol liter amada paisa marfu mari amadi diesel da paisa humpu tara taruk hanthaduna petrol liter amada lupa chama sumna ama paisa humpu aduga diesel liter amada na lupa marfu taret paisa yangkai mathoi leiri loinana Imphal East ki oina petrol da paisa tara mapal amadi diesel da paisa tara taret hanthaduna petrol liter amada lupa chama sumna ama paisa tara ni thoi amadi diesel liter amada lupa marfu taret paisa nipal leiri Imphal West na petrol amadi diesel da paisa taruk hanthaduna petrol liter amada lupa chama sumna ama paisa tara nipal amadi diesel liter amadana lupa marfu taret paisa tara humdoi leiri Fairjol dana petrol da paisa humpu manga amadi diesel da paisa yangkai mapal hanthaduna petrol liter amada lupa chama sumna ahum amadi diesel liter amada lupa marfu nipan paisa humpu tara nipal piri Amaromda Tengnopal da petrol da paisa kuntra manga amadi diesel da paisa kuntra ni thoi hengatuna petrol liter amada lupa chama sumna ani paisa tara amasung diesel liter amada lupa marfu taret paisa humpu tara taret leiri Thobal gi oina petrol da paisa mari amadi
diesel da paisa manga henkatuna petrol liter amada lupa chama subna ama paisa kuntra manga amadi diesel liter amada lupa marfu taret paisa kuntra pidi. ngasi Ziribam district ki Babu Parada leba Ziri Development Organization ki office ta firal chingkhat khraba matung Ziri ima maira paibi apun balup jimpal ki conference hall da Ziri Development Organization ZDO ki kunmari suba mapo kumon numit pangthokre loinana JDO amadi veterinary department Ziribam district ani nakutsam naraga tha amagi oiba free anti-rabies vaccination drive su ngasidagi hodokre United People's Front UPF Manipur ki president Nongthombam Rupachandra ZDO Ziribam ki president Nongmaitem Sadananda Maitai JDO Jimpal Kada amadi M Suge advisor B Sarat Sarma ZDO Ziribam ki advisor S Arun Kumar Mangang Zimpal ki president Atom Asangbi Devi Kada Ziribam ki president Yumnam Sumati Devi amadi M Su district committee Ziribam ki president Thokchom Thanil Singh na chingba mioi Singna Chief Guest President amadi Guest of Honor oina saruk yakiba thoram aduda JDO ge founder member singda khudol piki thoram ga mari leina UPF Manipur gi President Nongthomam Rupachandra na hai pothok puthok traba lamdam oidina leirabadi chawkhatpa senthok thokpa lamdam ama ohenba ngamloi maram asina aikoina hotnaba kanba pothok leiba lamdam ama puna ohen minasi haina phongdokhi loina JDO ge President N Sadananda Maitai na hai Ziribam gi hauzik leiriba issue sing School singi matang, lambi thongi matang da lairiba issue sing asi socio-economic development hariba moto asigi makhada Ziribam district asibu ing chikpa chawkhatpa lamdam ama oina bahona rakpada miyam na sumateng pangbiyu haina appeal torakli Pogi merak tatna atin babri amatang nominasi. Breaking matung taram nokchari makhataba pau pizari Manipur State Power Distribution Company Limited MSPD Shial na thadorakpa serol amagi matung inna Urembam substation ki Western 1 amadi JNB Federal na konba jaga Urembam awang khunau konthauzam sagol tongba Khumbong Kamong awang Ziri Kaithal Manbi Assam Rifles na chingba jaga sing asida megi tangkun nipal amadi kun mapalda haujik sa thariba lambi pakthokpagi thabak asina maram oiraga ayuk pung tara dagi nungthil pung mari fawba mai laklaroi haina serol asina pali Ziribam district ki Jiri Kaithal da akak namba pau ama fangbadagi Ziribam da laiba Students Organization All Manipur Students Union MSU District Committee Manipur Students Federation MSF Democratic Students Alliance of Manipur Desam amadi Kanglaipak Students Association KSA punna chana thakna bagi potlam sing kokfai ka ba amadi matam hela ba potlam sing fagat pa ngamkhri fagat pa adu da MSU District Committee Ziribam gi President Thanil Thokchom MSF District Committee Ziribam gi President Ahibam Ratan Desam Ziribam District Council gi President L Bilax Maitai KSA Ziribam District Council loinena member sing su saruk yakhi masiga mari lenyana Desam Ziribam District Council gi President L Bilax Maitaina Jiri Kaithal da yoliba potchai nongmada changdaba yadraba potchai sing kokfai ka ba amadi matam helaba potchai kaya fagat pa ngamle fagalaba potlam sing ase dispose tawragani asigumba matam helaba pot yoliba sing ase Manipur Sarkar gi makhada lairiba Jiribam gi Food Safety Department amadi Ziribam Municipal Council nasu yengsindaba haibasi laibak thibani haina phongdokhi
Municipal area da lairiba kaithel singda matam gi oina check tawbina ba haikibaga loinena chathariba drive asina loiba nate matungda su jiribam da lairiba tongan ba kaithel singda chatuna drive sathakigani haina makhatana phongdokhi Expiry potai sing asi yoli bu sing asi yengchen dana yengchen laga action lobi bu kari kino atu goma tam da so action lawan ni ilba municipality council lagi saitai so na masai ki akoi na hamna jaru ba pharu ba akoi ki dukan ma pu sing adu su akoi phamin na dana wakal tamina kre na mari laina ba department sing na matam cha na hai ba pot chai sing asi expert oi de haiduna yengchen ba asi tangai phatabra hai thanjai na akoina masi changjari ba drive asi masina loi ba nate matham changjara khini drive sing asi aduna maram oiraga aikoi ge pochai lobiri ba sing na so expiry date sing asi nyom chumna yengbiraga yobiu haiduna so abel tawjani amasung pochai leibo matam na so yaribam kai jilbam da leiba aikoi ge niyam na so haiba tare pochai leibo matam da so yang checkinna expiry date sing asi fajana ninthina yebiduna haiba pochai sing asi da fungus kari bra or na traga expiry date manufacturing date ibra idabra haiba di masu aikoi yamani ni haiba di object asi jilbam ni biyam da so bijari Ziribam district ki amatangairaba district hospital da laiba 500 LPM capacity PSA oxygen plant PM cares asi handaki nonglai nungsit aduda tin humdoki badagi mafam aduda laiba medicine sing nongkhang saiduna laire hiram asida aikhogi ziribam paumina hangba wahangi pakhumpiraduna CMO Dr. E Okendro Singna hariba oxygen plant asi sabada tin kupada mi onthakiba yawkibadagi tin kupnaba mioi leitaduna thabak asi paikhatpa ngamdabani adubu athuba matamda samjin lagani haina thazaba pirakli haina phongdokhi ningsing bayai masigi 500 LPM capacity PSA oxygen plant asi Manipur Police Housing Corporation Limited na project cost oina lupa lakh marfu tarani thoi changna sakhibani loinena Manipur gi Chief Minister N Biren Singh na mamang chahi gi October 3 ta jiribam miyam da khutsinakibani State asiki maru oidiba festival singi saruk ama oidiba mani shuba Sirulili Festival 2022 loisin bagi thorongka mari lenena ngasi Ukrul FC home turf ki langtang ground da Chief Minister ki team amadi team Ukrul gi oiba friendly football exhibition match ama pangthokre match asida Chief Minister team gi maikai dagi Wangkai Assembly constituency gi MLA Thangjam Arun Kumar na MLA Humphu gi mahut sinduna team gi captain ama oina saruk yakre Match asida nungsi chanana amadi apunbagi saktam utpaga loinena harmony peace amadi unity ki pausel puba match amasu oikre Kanglaipak Mixed Martial Arts Club na sinduna China ba the case fight Mixed Martial Arts season 5 nongaibung community hall da pangthokre pangthokiba thoram aduga mari lenena organization asegi convener nandaibam Frank mangang na hakibada MMA masana asi Manipur gi leibak leihauga yamnamak janaba Manipur gi sanaroi singda yamna chusinaba masana ama oibena Mixed Martial Arts sanaroi kaya yausilakli Mixed Martial Arts asi English sing anitarani paldagi sanaba horaki adubu Mixed Martial Arts Federation of India gi supervision fangduna sinbadi handak pangthokliba season 5 asina ahanbani Masana asida Manipuragi sanaroi Roshan Mainamna one championship ta mai pakpangam kiba asimakna Masana asida Manipurgi achoba fida ama kalaga lakli amadi afauba sanaroi kaya ama Manipuragi su thoklakigani MMA gi scope asi yamna chawba maramna atopa martial arts ki sanaroi sing masana asida yaushilakli Masana asna mi amagi punsida athubada ahongba purakpada natana personality de su chawna ahongba lakhali Tournament asida punna state taret muk saruk yari haina mahakna phongdokhi Aroibeda maroibe paw amuk hana pizari
Numit mari ni chutna sa tharapa marirak suba Sirui Lily Festival ngasi loisilagani. Amadi Ambagi Mikalda General Secretary da M Johnny Amadi Vice President da N Manikanta na Mai Bakri. Pon TV ki numidangi Manipuri pau mi yang tabiri basingbu amukan akram zari.